ahum pass tawna bo honagani hauzik sarkar na public domain da thamliba bill ahum asida apam pam da miyam na haibiyu haina chief minister Okram Ibobi na phongdokre MLA manga gi mathakta hanagi MSCP ki vice president na thakiba disqualification case sing Manipur assembly ki speaker Lokeshwar na merit yaw di haina kakhatkre amadi NSN IM की कैडर अहुम असम राइफल्स ना फाजन खिबदगी ngarang numidangdagi Imphal Dimapur lambi Senapati da thingkhibadagi passenger puba gari kaya panduna leirure khurumjari mideng tabiriba sing bataram nokcheri paw sandok na pijari Election Code of Conduct लाक्ट्रिंगई की मांगोइनना ILP की बिल अहुम पास तौनबु होटनगनी हौजिक सरकार न पब्लिक डोमेन द थमलिबा बिल अहुम असिदा अपाम पामदा मियामना हाइबियु हाइना चीफ मिनिस्टर ओक्रम इबोबिन फोंदोखरे वाफम सिंगसी लमसांग ब्लॉक कांग्रेस कमिटी न सिंधुना नावरेमथोंग खुलेम लैकाई सामुसंग कम्युनिटी हॉल द पांगथोकपा नोंगमगी ओइबा political conference amada phongdokhibani ngasigi political conference aduda Manipur Pradesh Congress Committee gi President TN Haukip Deputy Chief Minister Gaikhangam Uripo Kendra gi MLA L Nandakumar Lamsang Kendra gi MLA W Brajabidhu Imphal West 1 District Congress Committee gi President CH Nimai Lamsang Block Congress Committee gi President Herozit Ngangomba amadi Congress ki maru oiba luchingba kya susaruk yakhi Thauramadu mari lainana lamsang kendrada MLA Brajabidhuna chahi tara mangagi manungda pangthokhiba thabak thorom singgi white paper amasu Chief Minister Okram Ibobina release tawduna miyamda yanthokhi Chief Minister O Ibobina makha tana phongdokladuna Congress Party soikradi soikre laladi lale haiba ngamba party ni center da NDA na panba matamda NSN IM ga ceasefire तौनबदा मणिपुर की ngमखै यावसिलकपदगी जमजरबा मियोय 19 की मपुनसि लोइखिबनी मदुसु कांग्रेस ना निहाइना बीजेपी ना हाइगदौरिबरा हाइदुना हौजिकसु मणिपुर थुगाइनबा हिस्टोरिक पीस एकॉर्ड की मरुमदा टाइम बॉम्ब अमा फुमले पीस एकॉर्ड ता यावरिबा वफम सिंग मियामदा खंगहनदबा हाइबसि बीजेपी ना वोट फंगलरोय हाइदुना तौरिबरा थौना फरबदी पुक्चल सेंगना लाकदौरिबा इलेक्शन ममांगदा पुथोक्तुना मियामदा खंगहलु NSN IM की ओइबा परमानेंट सॉल्यूशन अमा पुरकपदा मार्क्स तराम ओकनी अदुमकु मणिपुर की इंटीग्रिटी थुगाइना बहोनरकलबदी याबंग ngमलोय थुगाइना बहोनबसु मतिक नत्ते हाइना फोंदोखिबगा लोइनना ILP की ओइबा बिल अहुम इलेक्शन कोड ऑफ कंडक्ट लाक्ट्रिंगैदा पुथोकना बहोनगनी गवर्नमेंट असिना वेबसाइट थागतुना पब्लिक डोमेन दा थमलिबा बिल अहुम असिदा मियामना अपाम पामदगी मोट पिबियु पास तौगदौरिबा बिल अहुम असि चिंगतम पुनमक्का यानाबा बिल अमा ओहेनबा गवर्नमेंट असिना होटनरी बिल अहुम असिदा चिंगी इचिल इनाउ सिंगी इंटरेस्ट सोकपा वफम यावी नत्रगा यावदे हाइबगी मतंगदा हिल एरिया कमिटी की मियोय सिंगा सुकुपना खनदुना थबक पाइखतली गवर्नमेंट सेंबा बिल अमा हेक्ता पास तौगनी हाइबगी वफम लेते मियामना पिरकपा मोड सिंग गवर्नमेंट तरे तरा थोकना खनगनी हाइबा वफम सिंग फोंदोखी अथुबा मतंगदा अखोय बिल जे थाम ngaइबा अक्टोबर ngaइबा नवंबर ngaइबा कोई सो पाम जदे इलेक्शन मॉडल कोड ऑफ कंडक्ट लाक्ट्रिनेदा बिल जी कोई पास तौबा पामी यारगदी हफ्ता मनुदा अदो कोई ने स्टेट गवर्नमेंट थागत जरी से आई अमोना हंजरदा वेबसाइट से इंटरनेट थागत लिबसे मणिपुर द नतना पृथ्वी पूरा मक्ता लैरिबा प्रजा सिंह खंगसुनु अदुना मसिदैदा सजेशन तौबियु अकोइना हानदगी महौरोंदगी हल्लमन लाय हंतक्तगी लैरबा लैमिनरीबा सिंगद लैबा तंपाक्ता लैबा इसिनाउ सिंसे इंडिजिनस पीपल से मसी कन्ननबा मसी प्रोटेक्ट तौननबा बिलनी हाइबसे मसी कोई पुनमक यानरकांदा अतुबा मतंदा कोई इलेक्शन मॉडल कोड ऑफ कंडक्ट लाक्ट्रिंगै ममांगदा कोई पास तौनिंगी अदुना कोई कनागुंबना हेक वेबसाइट इंटरनेट थागतपद पारे नो सिनी यारोय सि चनबा यारोय हाय चनबा यारोय हायबदो चनबा याननबा सजेशन तौबिरो सिने MLA Brajabiduna पांगथोकलिबा पॉलिटिकल कॉन्फ्रेंस असि मियाम अमदि सरकार अनि की मरक्ता लैनरिबा थाजनबा सिंग अदु मियाम दा खंगहनबा पांदमदा पांगथोकपनी हायरदुना महाकना केंद्र की मिहुत ओइना थबक तौरकपदा अतोपा पॉलिटिकल पार्टी कयाना लाना संदोकलिबा असि ओपन डिबेट तौनदुना ngangnasi मियामदा लाना हाइजिनबगी थबक तोकपियु हाइथि
Deputy Chief Minister Gaikhangam na phongdokkhibada Congress Party asi tasengna miyamgi movement da saruk yareba party amani sarkar asina paikhatliba scheme project sing miyam da mapung fana kanaba phanghanna Congress Party na ngasi fawba honaduna lakli Congress Party wada ngangba thabakti yaudaba political party natte BJP na Congress Party bu mafam kyada miyam da lana sandoktuna ngangliba sing asi athanba chapudi makhol thokte ahangba chapudi makhol thoi hairaduna Congress Party na miyamgi tawriba thabak thoram sing asi BJP na ude khangde hairabadi makhoi mamit tangbaga chap manare haiba wafam sing phongdokhi akoina haijari oida basi okak ngang gare basi kitta hakman gare handabi bu fayen hani ani bu praja se yam pangbadona yam khangdabadona panganga kan thajani mata tawdo paremba oyari Hana Manipur State Congress Party ki Vice President Oiramba Adim Pamaina ing kumja lisingani gatara marigi Mars ki tang kunnipan da Sagolban Assembly Constituency ki MLA RK Imu yauna MLA manga ki mathakta Speaker da thangat ki ba disqualification ki wakat sing ngasi Speaker TH Lokeshwar na thokiba order amana merit yaudi haina kakhatkre ngasi thokiba Speaker ki order aduna makhatana palli madudi Adim Pamaina MLA RK Imo Wangjing Tentha SC ki MLA Paunam Brozen Kairao SC ki MLA Karam Thamarjit Tamenglong SC ki MLA Jamhenglung Panmai amadi Kangpokpi SC ki MLA Nemcha Kipgen ki mathakta makhoibu MLA oibadagi disqualify taunana ba thangalakhiba petition sing adu yamna kupna mari leinaba che chang amadi India ki achai state singa thokiba manaba thodok singi case singi history nainaraba matungda matik cha de haina dismiss tawre haina palli wakala khiba mioi asina mahaki case asi chumi haina ba matik chaba khudam changdam amata piba ngamje haina speaker tribunal na laure loinana Manipur State Congress Party na Indian National Congress ta punsin khiba adu Constitution of India ki tara suba schedule gi mari shuba paragraph ta yauriba wafam singi matung ina chumi haina laure punsin khiba adu da asoiba aina yadaba amata leite haina laure speaker gi order asina makhata na palli madudi MSCP की वर्किंग प्रेसिडेंट वाइस प्रेसिडेंट जनरल सेक्रेटरी सिंह एजुकेटिव मेंबर सिंह अमदी अतई मेंबर पुनमकना पार्टी असि IMC दा पुनसिनबा वरेप लौखी हाइबसी लेरिबा रिकॉर्ड पुनमकना ताटले वरेप असिदा इलेक्टेड मेंबर अमतना यानिंगदबा लेरमलगदी महाक पुनसिनबा दुदा याउदना MSCP na mahaki asengba party oina adumuk lehoramba yai adubu elected member punamaki punsinbada yakhrabani masig khudong chaba se elected member nataba ataidadi phangba yade maramaduna MSCP na INC da punsin khraba matungdadi MSCP haibasi leikhidrabani Election Commission of India na supunsinba du da yaraduna MSCP ki symbol freeze tawkhrabani haina su phongdokli Amaromda Speaker na disqualification ki case sing lauthokthringai mangoina na pangthokpa paugi mifam amada MLA disqualified taunaba thakhiba sing namsinduna thambagi mayokta October ki tang amadagi hauna Manipur ki Kachin Koya sinba thungna rally chatlagani haina BJP Manipur Pradesh na lauthokre ngasi nitai pa chuthekta leiba BJP Manipur Pradesh ki office ta pangthokhiba paugi mifam amada party sigi legislature wing ki leader MLA KS Joy Kishan na phongdokhibada MLA disqualified taunaba speaker da thakhiba petition sing rai lauthokpada achan mirai naire ahan akon gi matung ina rai lauthoktre asigumba thawong asi pendaba phongdoktuna October gi tarik amadagi hauna rally chatlaga speaker gi mathakta pendaba phongdoktuna governor da memorandum pishangani tang amada Imphal da chatkadoriba rally asigi matungda district khudimak mandal amadi morcha khudimakta rally chatkani disqualified ki oina ihan hana thakiba case asi MSCP ki MLA manga Congress ta changkibada matam adugi MSCP ki luchingba adim panmaina makhoi manga disqualified taunaba thakibani ihan hana thakiba petition amadi petition number 13 13 13 ki rai lauthoktraga mayai degi rai lauthokpa asi pende phongdoki nakhai sengba ma mayam da khangandaba constitution pi ba power bu lan sin aduna Pazamyam da samung nanba asigumba sigi mayokta lagliba October ki tarik amada Bharatiya Janata Party na rally ama asigumla ba awan ba thong si mayokta rally ama chatlaga governor da pina masigi thawong ase tawdana ba haiduna akani memorandum mong isagani Manipur Pradesh na thamjari badi magi party to lauto piu disqualify
तारोई हरगसु एमएलए दु पेंडिंग द लई हाइदुना मागी इज्जत मांगदन लई तबु सुक्ति मासे ताबम थुक्ते लौजरे इले तो मतिक मंगाल थोना लेजेसन ताबम थोगना फाइन काइरोबनी अदुना नकोशी डिस्क्वालीफाई तारेना लौथोपि चही लिसांग सिना चही अनि मुक नमजलगा थम हाइबसे मसिमक्ति यामना काहेनबा थौदोंने लौजै Saruk Yakiba State Election Management Committee ki Convener T.S. Chaubana Speaker na sathariba thawung asi 10 schedule khongong na bata natana Constitution busulana uhanna bu wafam yauri chahi ani hena disqualified ki case namsing duna thamba si Manipur miyang gi hak matpani haina logani handa Congress ta yaukiba MLA Olukhoi BJP da nongalaga chongthokibani mahak party na chahi taruk tanthokibani unattached member oina lefam thoi mahakpu Congress na lokshin kiba ikai ningai ni India ki mupung khudima Constitution ki makhada leigadabani mathakta leiba yaroi Speaker ki thawong asi Constitution bu mirai bani High Court ta case leiriba mioi Congress na lokshin basu chunggadra hangningai ni asigumba pendaba sing asi phongdok naba Manipur sin ba thungna rally chatna basem sabani haithi Praja puna mana khangbi gadaw se ngasi gi leiriba Speaker se achan mirai naiba Judge muna phamlaga apambana tawba pamdraga namchalla thaba haibadi lehoriba case singa se disqualify oibo harasu oidibo harasu lona haidopibam thoi karigumba tam loi kiduna le court si am jararo kana base ke thonga request tawjari appeal tawjari haidopio loinama kanana MSP lakera kanana karida lakege case leiro punama do yaero yadi se magi authority ni judge na hiding body the haibam thoi haiban namchan da thamse against the people against the constitution aje ngarang numidang pung nipan lok taba matamda Senapati district ki Saitam Industries manak National Highway dagi kunmanga suba Assam Rifles na NSN IM gi cadre ahum khulai ga loinana Senapati dagi karong fawu gi marak dagi fakhibabu Senapati district ta chawna ungkhana ba leire cadre ahum fakhibadagi khoisau naraba nupi singna ngarang numidang pung tara dagi National Highway da khudakta lauthoki ba banna mahusa gi punsi da chawna akai ba pikhi district headquarter da Kaichel dukan singthong lonaki Imphal da thorakadaba amadi chathigadaba passenger gari yauna gari kaya lambi da panduna leirure Assam Rifles na fazin kiba NSN IM gi myoising adudi Captain Akash Kaibi Khul Lieutenant Ningrishan Kachai Khul amasung Corporal LV Nikhini ni mahakna Makrilui dagini makhoi ahum Judicial Magistrate First Class Kangpokpi da khusinakre puthokre makhoi ahum mapu khudak ta thadu haiduna highway da khongjang changsin bani masing yam laba nupi singna ngarang numidang pung 12 adwai dagi ngasi ayuk fawada Senapati gi Assam Rifles mamang da wakat khongjang changsin ki GC Senapati office mamang amasung SP Senapati office mamang da su ngasi numidang waram fawba khongjang changsin ki cadre sing adu asoi angam yaudana thadurakadabani India government amasung NSN IM ani gi marakta ceasefire tawduna political solution ama purakna bu khotnariba asida AR na thugai na bukhotnare tangdu laitana leiriba Senapati da Assam Rifles na akaiba pire hairi cheraga sida thengna phangwa pawda fazilluba IM gi cadre ahum numidang thadokre hairi khudaktagi highway tingbagi khongjang handokre hairi Sekmai Block Congress Committee na sinduna kendra sigi nongmagi oiba block level political conference ama Sekmai Community Hall da pangthokre thoramadida MPCC ki President TN Haukip MLA N Loken MLA K Ranjit MPCC ki thaupuba singamadi Sekmai Nagar Panchayat ki councillor kayana saruk yakhi MLA K Ranjit na Congress government asi chahi taramari hena sakar pairakpada tawkiba chawkhat thorangi thabak sing mamangda pankhiba government amatana tawkhidre sakar asi ki chahi 35 gi achievement athuba matamda aiba oina fonglagani Center da BJP na sasan tawrabasu Manipur da makoina sakar paiduna sasan tawba oithoktabani haiki Sekmai Kendra gi MLA Khwarakpam Devendra na BJP na center da sarkar hek paibaga Manipur gi chawkhat thorang kaya gi thabak kaya paikhatkani haina laukhiba hauzik kari tawkhre Imphal Jiri lambi 100 days ki manung da semba loigani haikiba khudka chinga chanaribra hangki BJP na gyasa rajniti tawduna leire hauzik paliba sarkar ase industrialist government ama gumbani
कारबार तौबा मीना सेल मांगबा कारबार तौबा हौनदे हाइके केंद्र असिदा ममांगदा लेरंबा लुचिंगबसिंगना केंद्र असिबु असुकी मतिक फिबम चादम थमलमी अदुबु ngasidi केंद्र असि मियांगा येंगनाबदा सोथाद्रबा केंद्र अमा ओइरे हाइके MPCC की प्रेसिडेंट टीएन हाउकिपना लाकदौरिबा असेंबली इलेक्शन दा कांग्रेस पार्टी ना अकीबा अमत लैते कांग्रेस गवर्नमेंट ना कीरिबदी बीजेपी ना मणिपुर खुंदारिबा कम्युनिटी सिंगी मरक्ता फत्तबा मरु हुलक्पा अदु खक्तंग अकीबा फावी मसिदगी अखोय मियाम ना सेक्शन बियु फत्तबा मरु अदुना महै यालकपदा मणिपुर असुकी मतिक अवाब ओइगनी बीजेपी बु थाजबबदी हौदोंग लंबोइबदा थाजबगा चप मनै हाइकी aduna makui agenda si karino thabak wana amangani thabak na atopa muktowi बीजेपी की पार्टी सिमियाम ना मपांगल कनबा पार्टी ओइना उबगी वानी मखोइदी मीडिया दा कनबा खक्तनी हाइना एमपीसीसी की वाइस प्रेसिडेंट नंबोल केंद्र की एमएलए एन लोकेन ngasi कांग्रेस भवन दा सहजोग कौबा कैंपेन अमा हौगोपगी थौरम दा हाइख्रे मिमा नद्रबा मियोय सिंगदा मतेंग पांगदबा कैंपेन तसी NSUI मणिपुर स्टेट न सिंधुना पांगथोकदबनी कैंपेन हौगोपगी थौरम अदुदा एमपीसीसी की जनरल सेक्रेटरी पूनम रानी वांगखेम NCY के सेक्रेटरी S बिरला अमदी प्रेसिडेंट P बंकिम चंद्र सुसरुप याखी भारत की मफम अतैदा पांगथोकनबगुम कैंपेन तसी NSUI ना मणिपुर की महिलोइसंग सिंग चत्तुना लुपा मंगा पीबा सहजोग फॉर्म अममम महिलोइ सिंग पीरबा मतुंगदा मदुदगी फंगलकपा सेनफम अदुना लमदम असिगी मिमा नद्रबा मियोइ सिंगदा मतेंग पांगनबा अनौबा थौरांग अमनी मसिदा मियाम न मतेंग पांगबियु हाइखी महांग मखा तारादुना मणिपुर लाकलंबा यूनियन मिनिस्टर सिंह निताइपा चुथेक्ता खुद सोकनरगा हनखिबा ngaktani साखत थौरांगी करी करंबा थबक पाइखतनबा लाउथोकलबा यावख्रबगे हंखी एन लोकेन मखा ताना हाइखिबदा ILP की इहौदा थवाई यावना होनबगी महुत्ता लेबाक इरांग हौननबा होनरिबा सि लेबाक थीबनी हाइखी सिगुम्बा टाइमिंग सिदा तंजा सिदा मखोइना हौरगा तौगदी हाइना सिदैते सरकार द मरान सिबजिनदी सिरिबा मिसिंगजे अइना साइ हाइजगरे मणिपुर की प्रजा की दमक पुनः साथोन तौरमबा मागी केंद्र थाकतना लेपाक असि साथोन चुपलीदा यौरमबा अदुगुम मियोइ ngaktनेबा अदुगुम मयामदो मागी केंद्र रिजेक्ट तौरबा मतुंगा ngasi भारतीय जनता पार्टी निताइपा चुथेक्ता ngang pangang ngangbase sina मणिपुर की प्रजा सिंगसु थाजमम थोकते नुमित निनी की खोंगचत्ता इम्फाल दा लागलंबा यूनियन मिनिस्टर ऑफ एनवायरनमेंट फॉरेस्ट एंड क्लाइमेट चेंज अनिल माधव दावेना कैबुल लमजाव अमदि लोकताक पार्टी फिबम यिंगसिनख्रे कैबुल लमजाव नेशनल पार्क अमदि लोकताक पार्क की अकोइबदा खुंदारिबा मियोइसिंगी करी करंबा चौखत थौरांग पाइखतपा याबगे हाइबदु यिंगसिनगनी हाइख्रे मिनिस्टर नंगसी कैबुल सगांगदा यौरबा मतुंग कैबुल लमजाव नेशनल पार्क की मयाइदा लैबा पबोट चिंगदा ही तोंगदुना चलगा पार्क असि फिबम यिंगसिनखे तुंगदा सेंट्रा टूरिस्ट रिजोर्ट सत्तुना लोकताक पार्क की फिबम येंखे यूनियन मिनिस्टर की खोंगचत असिदा फॉरेस्ट मिनिस्टर आई हेमंत चंद्रा फॉरेस्ट डिपार्टमेंट की मकोक थोंगबा ऑफिशियल क्या सुलोइनखी मिनिस्टर ना पौमी सिंगदा मखाताना लोकताक पार्क असि की अकोइबदा खुंदारिबा मियांगिसु पार्क असि कनबगे थौदांग लई पार्क असि की महौसागी फजबा मालेंग मफम अतैदा लैते अकोइबदा खुंदारिबा मिपुंग खुदिमकना पार्क असि मतौ करम नंगाक सेंदुना थमगदबगे हाइबदु खनबा मतम ओइरे लोइनना महाकी माइकैदगिसु लोकताक पार्क अमदि कैबुल लमजाव सेमगतनबा मरी लैनबा मिनिस्टर सिंगसु तानागनि हाइखी And in fact, if you will ask me, visiting this state, I can say one thing. This lake needs complete holistic approach, not in part, but as a whole. All the streams leading to these lakes, they need corrections. They need the necessary actions. And apart from that, the wildlife, the deer, the biodiversity available. And at the end, the great amount of tourists should come so that local people, dwellers, they can have a better employment and a better life for them. So I will do that, and I will make sure, and I will do my level best, and I will bring every concerned minister, whosoever ministry is in connection with this, and request them to. यूनियन मिनिस्टर ना कैबुल लमजाव यिंगसिनबा लाखिबा खोंगचत अदुदा थांगा बीजेपी मंडल ना ताराम ना ओकपगी अचंबा थौरम अमसु कैबुल दा पांगथोखे थौरम अदुदा बीजेपी स्टेट
यूनिट की वाइस प्रेसिडेंट एन अश्विनी कुमार बीजेपी की वांगांगलोई एन मंगी बीजेपी थांगा केंद्र की थौमी क्या सरुक याखे ऑल लोकताक लेक फिशरी यूनियन की माइकई की मेमोरेंडम अमा यूनियन मिनिस्टर खुसिनखे प्राइम मिनिस्टर नरेंद्र मोदी ना पांथोके खनब थबक खुदिमक पांथोकपा ngamba असिगुम्बा मियोय असिदा केंद्र असिगी मियामनसु थाजबा थंबियु मदुददा चौखत खोंथांगी माइकईदा सोइदना खुमांग चौसिनबा ngambani हाइखे because he is a symbolic presence in the world. He is the man who can transform everything. And if the opportunity is given to him, then I am very sure that the development process will occur in the world. Mamang chahigi October gi tang tara tarukta Ukhrul district ki Kamjongda u marok lawba chatkiba androdagi hizam irabantagi mari makhong ngasi fawa khangba ngamdana leibagi mayokta JAC na sinduna andro kangjebungda miyamgi oiba mifam ama pangthokre mifam aduda UCM gi president Elangom Johnson JAC ki convener TH Gopendro andro gi khulakpa Sech Gandhar mapi council ki president L Bimol amkil ki president S Sakhi Tammi Chingmi ki president S Momon Nongpok lenga ki president Meman Chingba civil society amadi nupi luk ki miyoi kya nasaruk yake irabantagi loina vi Puneshwari na mahaki mapuroiba NSN IM na mayai kaba chinjak lalon bani haina maral pishal laga tamthina phukibagi chapchaba paudi taki adubu mahak tasengna sikrabra haibadudi chingnaba natana tangdang bakhangdana leiri haiki UCM gi president Elangbam Johnson na NSN IM na chathaba mute minai sing Manipur government na karishu tawba ngamdana yengduna leire sikrabra natraga hinglibra haina government ki maikai dagi phongdu yadraba mari makong khangdraba miyam na leikre mitam miyam ninga si phawadi khangduna leiri khangwa ngamagi pangal loirakpa numita kari oirakani haibdu section ba fai haiki rongi police station de inquiry tawdana government gi oiba ayu gasi haijege ba praja ke luchinga koi andro gi ni amsi luchinga MLA koi honorable MLA su haire ga ta hamju jowa statement number piba ngamgadra ngatraga huji irabanda se leigre tatraga sigre se government gi statement am ting ngamgadra ta hangi kai ngamon Manipur da high security registration number plate ki scheme amadi helmet ki oiba lo chana hanaba honabada kathokpaga loina na mathok tawriba traffic control police amadi transport department ki personnel singda ikai khumnaba utpagi thoram ama ngarang classic hotel da pangthokre thoram adu da transport department ki commissioner M Lakshmi Kumar director H Rosita OSD Transport Department BK Sarmana Chingba Athoiba Mithunglin Singh oina saruk yake Commissioner Transport M Lakshmi Kumar na hauzik sathari bahai security registration number plate amadi helmet ki driver sida praja singh gi maikai dagi mateng panglakani haibagi thajaba thamke Thangwaiban Assembly Constituency Development Forum amadi Irabot Celebration Committee na punna khusamna duna chamaga kun suba Jananeta Hizam Irabot ki birth anniversary thorom Thangwaiban Hizam lekai de leiba ipa ibungo Laizing Ningthau Sanglen da pangthokre thorom asida CPI Manipur State Council ki State Secretary Dr M Nara Takdev ki President Jotin Waikhom Irabot Celebration Committee ki Chairman Comrade TS Tomba Irabot Celebration Committee ki Secretary Comrade L Satin Kumar amadi Lupa Maru ki founder Mayang Lamam Janena thorom adu saruk yake Hayeng pangthokadoriba Irabot dega mari leinana lekai asige akoibada miyamna lu nalhanbagi thabak su chathaki Dr M Narana ngasi Manipur asi mapung fawa state ama oina leiriba asi leikidraba neta Irabot ki khudolni matam amada Bharat Sarkar na Manipur yauna North East ki state khara punsillaga Purbanchal Pradesh kauba state ama semnana honarakpada Irabot na madugi mayakta leiki haiki Manipur se lower market culture yang nanti ke segi polisi dah mana lower period mana baru mana underground dalam university dia berikan yang Manipur University Irabot Celebration Committee na hayeng tang kuntra da pangthokadaba chamaga kunsuba hizam Irabot ki mapok numit ki mangoina na MU gi VC Court Hall da Irabot ki saktam yawba t-shirt amadi cap MU gi VC Professor M Dhaneshwar na release tawkre Contract Basis Appointment Teacher Association ADC Senapati na September gi tang kuntaruki ahing nongyai dagi National Highway da satharakli ba matam kaktaba blockade amuk hena kansilagani haina ngarang Manipur Press Club da pangthokpa pawgi mifam amada ADC Senapati gi chairman oiriba
R.S. Henry na haikre. से एदा अदुगा रामसादा ओजा वेना हाप्रे चीनदा हंदकता ओजा खरा हापसे हेबदा गवर्नमेंटना असुमने डिस्टर्ब तोबा नाम वाइफ सि तोगने हेबदा मक्सु आइखोय यानिंगदे Singjomai BJP gi booth level gi mifama mangarang 13/19 booth committee na sinduna Singjomai mayang bamlakai da pangthokre thoramadu da Singjomai kendra da BJP gi mirep oigani hotnariba oinam roman amadi lamdam adong gi mioi kyana saruk yakhi wangang kiba singna fongdok na kibada kendra se chahi kunmanga mioi amakhaktana miyam gi mihut oiduna lakpadagi kendra se gi chawkhat thorangi thabak tak ka hena sotharapani Oinam Roman bu kendra sigi mihut oina sagot pahay na warep naki. Oinam Roman na hai kibada kendra sida BJP gi mirep kidamakta ticket tanariba singna ticket phanghawdaba tarabasu ticket phangliba mioi aduda saugotuna mai paknaba honaminasi haiki. Lakadoriba aikogi Singjomai kendra gi mihut oina ayaga chokthokchar asida ayabu ticket phanganba haibasisu ngasigi tiliba praja singa aigidamakta support tobiba haiba Roman sida ticket phangagadi samai to haibasi mayam sandobiba khombiba any survey la koda report sumna bibiba sina aya gya ben mani Amaromda Nauriya Pakhang Lakpa Kendrada Mirep Oigadoriba BJP gi ticket tanariba S Subhash Chandra gi booth level election campaign pangthokpada Nauriya Pakhang Lakpa BJP mandal gi president ayaba yaudana pangthokpa yaroi haiba wafam khanghalakpa asi BJP bu machet tanaba thawungi haina BJP gi active member S Loken ngarang numidang chingtham lekai da pamui singa unabada phongthokre BJP mandal gi president ki ayaba yaudana mifam pangthokpa yaroi haibasi laibak thibani haike Ngasigi paukjeda nauragi akhoi mantanna akhoi tawriba election committee meeting adu action lokakani hadana habirakdo madu yamna maram chatabani akhoi mayam punna sawgaminadana BJP gi oiba rep ama longminadana akhoi mayam punna chapminabagi thogang longminabana phai habase hajeningi Lilong Police Station gi manung chanba nungai mayai lekai da leiba khaidem Ajit Kumar Kauba mioi amagi yumgi thongal da sakhangdaba singna bom ama thamlamle Kanana karigidamak bom adu thamlambanu haiba chapchaba khangba ngamdre police ki bomb scout na asoyangam yaudana bom adu lawthokre Khumbong bazar da ngasi ayupung 8 lom taba matamda khongna chatpa mioi ama bus MN011988 na takpalagi sire thodok adu da chenari bus police na fagatkhre laikhidraba mioi adudi patsoi dagi Joy Singh chahi 35 kawi hairi bus adu moidang poktagi Imphal tamna haigalakpada laibak thiba Thaudok adu thokibani hairi asiba hakchang adu patsoi police na lokhatlaga rims ki mukda thamkhre hairi Ngarang numidangi pung 8 gi ISTV Manipuri News technical problem na maram oiduna mapung phana sandokpang ngamkhidre masigi damakta ISTV network ki maikai dagi nungaitaba phongdoktari marakha naten babe amatang lugzari
लाक्तबदगी महाके काउंसिल ओइबा एडवोकेट जजना वारंट इशू तौरकले हाइरी ngasi Manipur Press Club ta pangthokiba paugi mifam amada maibam memi kaubi advocate amna hongdokhibada family chakthak kamari leinana thangalakhiba case amada mahakna respondent gi council oiki respondent aduna just na chakthak pi na bakhangan ki wafam pi bangam dabadagi jail da anirak leirabata natana masalot kibadagi council da warrant issue tawrakhibani legal council amada warrant issue tawba haibasi India gi ain gi lairik ta yaude Manipur da su ahan ba thodokni hiramasi matang da Manipur High Court ta haukiba tang kun mathoida order adu kakpina ba haijakibada karigumba wafam amata phongdorak tabadagi tang kun tareta reminder thakre mari lainaba singna hiramasida mijeng changani haiki thokidriba aina ukilwari singa sida sahi kun muk khara helap na leramani ala summa ongta thokidri ato bazalna su warin thadi aduga loda su leite aduga aingonda thajalakko sa aingonda yamna nungai taba adagi ai yumgi tara tara isana su khodo warin tha ku kari gino he hangba adagi ai gi bana su ma su ukilwai ai gi baji su adama nang wagen thai sibo police la ami wari sana u kana hai an wari to sana den wari ai ngona sum thaban thuk to wari ram thara ga de wari sabun thuk de ai su lu na kari hai ge mai ka kari san labu ya ba ge do ai injawari WhatsApp group ta Deputy Chief Minister gai khangam ga luhong le haina photo ga kona na thagalakhiba adu aran bani luhong ba amasung ahen ba mari leina khiba leite haina nupi masana phongdorakli kwa kaithal thongnang jam lekai tigi swani kaisam kaubi nupi amana Manipur Press Club ta phongdokhibada WhatsApp ta thagalakliba photo adu MPCC ki Vice President Oiramba Sagol Sem Achaubugi Machanupi gi mangani chakauba numita namkhibani mahak masa MPCC ki active member oibana Congress ki atai luchingba singasu photo naminakhiba lai kaikhangam ga luhongkhiba leite photo asi Anand Sharma kauba mioi amana thagalakpani haiba khangam ngamle nupi oibi amagi izat sokpa yaba wafam phongdorakpa oibana chenaba mioi fabinaba police ta wakhat khre hairi Teachers Day Celebration Committee Hairo Kendra Sinduna Mangarak Suba Oja Singin Numit Thoram Nongpok Sekmai PHC Ground da Pangthokre Kendra Sigi Manung da Leiba Thabak Tagi Potharaba Ahal Oiraba Mioi Chamaga Humhudra Manga da Khudol Tamduna Ikai Khumnaki Thoram Madu Thobal College ki Hanagi Lecturer Oiramba Y Kalachan Maitai Lamding High School ki Headmaster Oiramba S Kanhai Sekmai Municipal Council ki Chairperson S Roma Susaruk Yaki Manipur Police Training College Pangai ki Assistant Director Thokcham Rajesh Yamna Oja Singh bu matam pumbada aikoina ikai khumnagadabani Oja Singh asu ngasigi palefum khangraba matam asida mahiroi Singh bu ningthina senabi naba pukning chingsinthi Pupiri bai mai pasu oja ni tamiriba Oja Singh su akoi imai ba ani mak sema tani ani mak ku akoina asi ikai khumna buchwa asina pakpati akoi kendra suksoi suidana akoina Ningzera Park Mina Park Java, Akui Mai Park Park, Sui Oigani Harvesting Mayam. Imphal East ki Naushung Khulga Khulonaba Senapati District ki Manung Chanba Khongbal Tangkhul Khulda chahi asigi January gi mari da hakhiba yuhar aduna yum tara humdoi sokpada yum ani dagi hena compensation piroi khangalakle haina khulgi chairman Peter Ramsana phongdokre khulase da pangthokpa paugi mifam amada yuhar hakhiba adu church ama Hall ama school building ama yauna punna yum tara humdoi amangata thokraga karigidamakta yum ani dagi hena compensation piroi dauribano haiki yam tina du hena sokhibi yam yauri nga sa ko myam chakri du press myam chalaga moi du na khandabo kari ground de no kana da ngang ne de no kari criteria kari condition of fulfill do de se asi asmaiti di khalli asmaiti ko di khandi ha bu mu leijala adu su khandro na koi di ngasi lai ngai sida noi ki through si degi akona khangning ibuna phare ani khandu ju khal yarabdi if so ibudu di hajin raga in thudi bu sunati masana so ga mi lekba laiba yadraba yumni adu nu khalak du kari gino ha bu dam so koi khangning ba Ichamgi President N Rajendrona yuhar hakhiba adu gi mateng oina center amasung state na yamlaba senfam kaithokhiba adu kunja singgi awaba si yenglaga pifam thokpa senfam pithok phiu haiki Central government su thakhragi mamang da 10 ko sanction tawkhre haiba ma leikre adu chief secretary na su mamang da state ki fund gi lupa ko tra sanction tawkhre haiba ma su leikre adu na maram or kan da chief secretary na atu matam da masigi miyeng ama ka sangbi rega asu mana kadai no aramana kadai no sima su khangan biro adu ga loina na isamna koi RTI thajagi bse sigi report ama su atu matam da koi PB da targa di masi koi legal gi matungna magi kai tawbi ya ge ha da koi legal koi lokot
Matam Isai Numit Ngasidagi Lamyan Basanglenda Manipur Matam Isai Numit Observation Committee na sinduna pangthokre Numit dini chupna pangthokadaba thoramasi haudokpada Progressive Writer Manipur Chapter gi S Tomba Social Activist KH Jibon Sahitya Seva Committee Kakching gi Vice President Y Satya Aiba Thangjom Kora na chingba myoy kya na saruk yaki S Tomba na Matam Isai Numit asi pangthoktaba yadaba Numit amani khanduna pangthokpani haiki Kes Jibona Matam Isai na Jatiya Sigi Achoba Thodang Lauri Matam Isai da Yumpham Oiraga Tongan ba dialecta Isai Sakpa Yawiba asi Makhoi gi Konsillaga Matam Isai asi hena Chawkhat Hanna Bahona Minasi Haiki Miyam Jibata Miyam gi Akonda Nandana Tari Ose Masi Big Lai Kapata Sing Aduna Masi Katokana Awai Yawna Tumma Java Hing Naidana the Naudana Leva Tungda Fusion Music amagi non-professional singers singi isai pangthoke. Disabled Welfare Organization Imphal West ki Anirak Shubha Foundation Day ngasi Nauremthong Laishram Khulem Laikai ki community hall da pangthokre. Person with Disabilities Manipur State Commissioner Dr. R.K. Kumar Jait, Amjugi President Wangkhemcha Samjai, Father of Handicap Padma Shri L. Nabikishore, Organization ki President A. Tomba Madi N. Santosh Nasaruk Yake, World Vision India Imphal West ki Program Manager Dr. Salemi K. Tarauna, Person with Disabilities Singpuchok Manaba Midyengda Yengigada Banihaike. City Police Station ki OC in charge M. Sudhir Kumar na Luchingduna Kwaraman Bazar ki Temporary Market yauna BT Rota Lu Nalhan bagi thabak pathakre. Ngasi ayuk miyam gi Lu Nalhan bada achoba thodang lawiba Worker Union Kedo Trade Economic Self-Reliance Amumuk amadi Temporary Market ta kachel pamliba Ima Ibel Singsu Saruk Yake. OCM Sudhir Kumar na Lunan Leiba Haibasi Hakchang da Kanaba Yamna Piba Afaba Makhal Amani Haike. Mangamba Baza Section Mayamna ay Leiba Jaga Lunan Leiba Haibasi Haksel su Afaba Tabakni Adugi example Amoina Mayamna Mayamam Tobiri Adu part Amoina Police and Public Relations su Oiba Baza su Anazu Mini Habado Koizu Ana Bakatoba Layong Pataba Kang Haibam Lay Adu mayam ti kitang no junga thupang amnaba na pat ama khak tawjabani tilaba matam se kakuk charaga Sri Sri Govindaji Nal Sankriti Palace Compound ki artist tarana sabat team ama France ki Paris ta pangthokadaba Namaste France thoramda saruk yaruna bagidama hayeng Imphal thadok lagani hairi Mumbai dagi Indian contemporary dancer masung choreographer Astat Deboga collaborate tawminaduna minute Humpudra Sangba Rhythm Divine 2 gi Oiba Contemporary Dance October 3 da utkani. So asimak Portugal gi Lisbon da October gi tang 3 amasung 3 ta utkani. Mamang da Rhythm Divine 1 South Africa, Sweden, Bhutan na chingba mafam sing da su utkre. Team masi maihawbam sa bangani hairi. Imphal Ziribam lambi ki Makuthongi nak yet ki mafam sing yadabadagi gari chamnga rom Imphal yorokpang ngamdana laire hairi lambi asi sembinaba All Manipur Road Transport Drivers and Motors Worker Union na kayarak hanna haizaraba fawba government amadi mari lainaba biarona hanna yengbidana laire paliba government asina highway asibu sembi dauribra sembiroi dauribra haibadu driver amadi Manipur miyamda asengwa khanghanbiu Center ki Luchingba Singh Manipur toina lakliba si Manipur ki government munana ba hotnabagi mahutta phatraba lambi thong yengshinbiba achumba khongthak oigani BRO dagi thabaga silauthokuna state na semna ba hotna biro natrabadi drivers singna khongjang sangsilakpa yai haike Supreme Court na chahi ase July ki tang 8 da Manipur da thokiba security ki khutta laikhidaba case lisingamaga chomnga Kunipan gi akupa marol pikhalaknaba lauthokriba matung ina petitioner oiba ibam amasung HRA na case lising magachonga kunipan asigi manungda victim imung chanipan henbana ngasi fawda marik chumba report chaira court complex ta leiba ibam gi temporary office ta pisilakle adubu case chatret henbagi data collection asi athuba matamda mari leinaba khudimangna pisin biraknaba appeal tawri Rims ki gaini gi septic ward ta layeng libi kakwadagi L Radhamani gi layeng naba Young Union Health Organization na mating pangkre
मतेंग पांगपिरकपदगी राधामणिना ऑर्गेनाइजेशन बु थागटपा फोंदोखरे ऑर्गेनाइजेशन की प्रेसिडेंट टीएस शांतिना हौजिक राधामणि की फिबम फगटलकले महाकु लायेंगबदा रिम्स की माइकैदगिसु मतेंग पांगपिरकपगिदमक थागटपा फोंदोरखे जिरीबाम याउने इम्फाल ईस्ट डिस्ट्रिक्ट की मफम सिनब थुंगना अक्टोबर की तांग अमगी अयुक पुंग तरुक्तगी सीआरपीसी की सेक्शन 194 की मखादा मियोय मंगा नत्रगा हेना आइन काइनिंगाई ओइरकपा याबा मोंगदा पुनबा चै नुंग नोंगमई खुसुखुलाई सिंह पुदुना चटपदा अथिंब थमख्रे रैली मियाम की मीटिंग न चिंगबा पांगथोकनिंगलबदी मांगजोंगना अयाबा लौगदबनी हिरमसिग मरी लेना डिस्ट्रिक्ट मैजिस्ट्रेट इम्फाल ईस्ट ना ngasi ऑर्डर अमा थोखरे सीनियर डायरेक्टर की जनरल असेंबली चिंगा मखादा लेबा लैमयोल आर्ट सेंटर पांगथोखरे मिफमदुदा फिल्म फोरम की चेयरमैन एल सूर्यकांता सीनियर डायरेक्टर गिल की प्रेसिडेंट पी प्रफुल्लो फोरम की हाने की जनरल सेक्रेटरी इपू एजुकेटिव मेंबर एस मंगोल जाउसु सरुक याखे मिफमदुना मणिपुरी फिल्म की हौजिक ओइबा फिल्म की मतंगदा खनबगा लोइनना अफबा फिल्म पुथोकना बहोटनबदा डायरेक्टर सिंगना लौगदबा थौदांग सिंग खनखे चलिबा चही असिदा नॉर्थ ईस्ट HBS Short Film Festival अथुब मतमदा पांगथोकपगा लोइनना बेस्ट फिल्म दा लुपा लाख अमा मना ओइहंदुना फिल्म तौरिबा सिंग थवाई हापनबा अवांग नोंगपोकता लेमिनरीबा तोंगान तोंगानबा फुरुप सिंग नुसी सानाना लेमिननबा होनबदा सीनियर डायरेक्टर गिल मणिपुरना अचौबा थौदांग लौमिननबा हाइबा यानखि हौखिबा सेप्टेम्बर की तांग 12 की नुमिदांग पुंग 10 रोम ताबदा कैसामथोंग लाइशोम लेरेक्ता लेबा डॉक्टर TH सुरेश की मचानुपी गायत्रीबु महाका खाइनबगी कोर्ट केस तथदुना लेरिबा कैसामथोंग होदाम लेरक्तगी डॉक्टर एल सुकुमार की मचानुपा रोनाल्डना महाकी मयुमदा लाक्तुना मचानुपी बु फाननबा होटनरमी हाइरदुना हाइबदु युमफम यावदबनी हाइना रोनाल्ड की मंदोमचा लाइश्रम रोमाना फोंदोखरे ngasi कैसामथोंग होदाम लेरक कम्युनिटी हॉल पाउमीसिंग उनबा अमदा महाकना मखाताना फोंदोखिबदा रोनाल्ड महाकी नुपी गायत्रीबु कोर्ट की ओइबर राय अमा ताद्रिंगैदा नुमिदांगी मतमदा अतोपा नुपा खरगा चटमिन्नबा उबदगी महाकु वारी साननबा होनबनी मफमदुदा रोनाल्ड महाकु फानबा अमदि अकी अखंग थोहनखिबा लेते थौदोक थोखिबा नुमिता रोनाल्ड गाड़ी थुगाइकी हाइबदुसु युमफम यावदबनी हाइखि ओइनाम ब्लॉक कांग्रेस कमिटी ने सिंधुना केंद्र से MLA डॉक्टर आई इबोहलबी ओकपगी थोरम अमा पांगथोखरे थोरम अदुदा रॉयल एकेडमी ऑफ लोगी आई जुगेश्वर हाना मिनिस्टर ओइरमा डॉक्टर वाई जितेन ओइनाम ब्लॉक कांग्रेस कमिटी की प्रेसिडेंट ओ इबो चौबा ओइनाम नगर पंचायत की चेयरपर्सन एन सनाहन बिसु सरुक याखी वाई जितेन लाकदौरिबा इलेक्शन असिदा ओइनाम केंद्रदा कांग्रेस की मिरेप काहनबा थौरांग याथोपगा लोइनना MLA बु तरामना ओकपनी हाइखी MLA डॉक्टर आई इबोहनबिना महांगना कांग्रेस ता यावबा फंगजबा से डॉक्टर वाई जितेन फंगहनबीबनी केंद्र असिदा पार्टी की मपांगल हेना कखत हंदुना मियांग लोइनना थबक तौगनी हाइखी थामरी मंगा सिगी मेंशन बदन नतना मथंगी तामदसु मेंशन बा हाइबसी यामा डॉक्टर जितेन की लुसिंग मखादा लैरिबा वैनाम ब्लॉक की कांग्रेस कमिटी मयाम सिंगसे वर्कर सिंगसिना कन्ना होनबिरगा हंदक्ति चाउना माइ पाकनी हाइबगी चाइल्ड वेलफेयर कमिटी इम्फाल ईस्ट अमसुंग डिस्ट्रिक्ट चाइल्ड प्रोटेक्शन यूनिट न पुन्न सिंधुना चाइल्ड लो की मतंगदा नोंमगी ओइबा अवेयरनेस थरोमा सिंजमई वगबती लेकाई की कम्युनिटी हॉल पांगथोखरे थरोम अदुदा इम्फाल ईस्ट के एडिशनल SP डॉक्टर S इबोमसा तोरबान खेत्री लेकाई ग्राम पंचायत के प्रधान L सुनील सेयो की प्रेसिडेंट KHH राजेन UYO की प्रेसिडेंट H बुद्धि सिंजमई पुलिस स्टेशन की OC N इंगो सासुसरुक याखी थौबाल पुलिस कमांडो अमसुंग अनीसुबा असम राइफल्स के अपुनबा मना बोम्बाल खुलेन एरियादगी KNA नेलुन ऑर्गेनाइजेशन की केडर अमा फारे हाइरी पुलिस की PRO की चेरोल अमना फागलबा मियो एसकी ममिंग काइमिनलान हौकेप चही कुन अपोपा लुंगचांग कौई हाइरी मालेम की मफम मतई द पांगथोकनबगु वर्ल्ड हार्ट डे पांगई बाजार द लेबा रॉयल एकेडमी ऑफ मणिपुर दा पांगथोखरे थोरम अदुदा हाना मिनिस्टर ओइरंबा के तोंबा डॉक्टर KHH कला इम्फाल ईस्ट की चीफ मेडिकल ऑफिसर डॉक्टर KH इंद्रा सीनियर सिटीजन की प्रेसिडेंट खांगेम्बम राजेंद्र सुसरुक याखे डॉक्टर कला न चही अमद हार्ट कमरी लेनबा लेनाना मियोय मिलियन 10 रोम सी लाकदोरिब चही लिसिंग अनिगा कुंथ्रा दगी चही अमद मियोय मिलियन कुनलोम सिगनी हाइना WHO ना पारी मसिदगी थिंगबा ngamnaba afaba चिंजाक चाबा थकपगी मथौ ताई हार्ट फरगा पुंसि नुसांगी हाइबा एखुय खुदिमना खंगदबनी हाइखे मतम चाना नुपा हिरो गुदि खांगे नुपी हिरो रगदि मदुना हे मयुम पाइ मदुना मचायो कन डिलीवरी तो मतम हार्ट नारने तो ममान मतन पुलप नाइस मान
चामग कुनसुबा जननेता हिजम इराबोट निंगसिंग थाबुम पालन ngarang इराबोट सेलिब्रेशन कमिटी कुंबी लोकल काउंसिल सिंधुना कुंबी बाजार पांथोखरे थौरम अदुगा मरी लेना कॉन्ट्रैक्टर सनसम प्रेमचंद्रना कटपा जननेता हिजम इराबोट की मितम अमा डॉक्टर एम नरना माइकुम हांगदोखे पालन थौरम अदुगा मरी लेना कैटेगरी अनि थोकना खाइदोक्तुना लाई येकपा अमसुंग कल्चरल आइटम्स सिंगदा अथोय अहेन तानखे थौरम अदुदा डॉक्टर मोइरांगथेम नरा लांगोल इबोयाइमा उपाध्यक्ष अमोम ब्रोजेन याउना मियोय कयाना सरुक याखे डॉक्टर मोइरांगथेम नरना हाइखिबदा तंगदु लैता द्रबल लमदम असिदा जननेता इराबोटना पामजरंबा वाखलोन सिंग अदु मुन्ना खना नैनदुना थबक्ता ओंथोकनबा होनबा मथौ ताई हाइखे हयेंग इराबोट देगी मांगोइना युमनाम लेकाई नंबुल मपागी मफम सिंगदंगसी लमदम अदोंगी नुपी कयाना लमतु सेंगदोखरे तुरेल खोंगदुंग अमदी तुरेल मपाल मुसिलकपा असिना नंबुल तुरेल गी सक्तम नोंगमा नोंगमगी मसक थिजिलकली बासी खरदंग ओइरबसु कनबा ngamnanaba पांदमदा हयेंग इराबोट देगा मरी लेना लमतु सेंगदोकपनि हाइरी वांगोई म्युनिसिपल काउंसिल की हानगी कांग्रेस की चेयरपर्सन इबोतोन मैतैबु अमुक हन्ना कांग्रेस ता यावरे हाइना मीडिया के खुथांगदा फोंदोरकपा वांगोई ब्लॉक कांग्रेस कमिटी अंगप फोंदोरखरे चाहिए सिगी फेब्रुआरी की तांग मंगा द वांगोई ब्लॉक कांग्रेस कमिटी न सिंधुना वांगोई बाजार कम्युनिटी हॉल दा चेयरमैन यावना वांगोई म्युनिसिपल काउंसिल की मिखलदा काउंसिल सिगी चेयरपर्सन एल इबोतोन मैतै खाइदेम ओंबी मेमा मखोय थबक तौमिनबा कांग्रेस काउंसिलर सिंह इकाई खुमनबा उत्पगी थबक थौरम पांथोखरबनी अदुबु हंदकता मणिपुर प्रदेश कांग्रेस कमिटी न सेप्टेम्बर की तांग 19 दा अमुक हन्ना कांग्रेस की चेयरपर्सन ओइना लैरिबा म्योय अममु नौना कांग्रेस ता अमुक हन्ना यावरे हाइबसे अंगपा फावी अनेम्बा मखल की राजनीति की थौंग असिना वांगोई केंद्र की कांग्रेस की वाकर खुदिमक्ता चमम नबा पोहले असिगुंबा लाइबक थीबा थौंग असिना एमपीसीसी की अमसुंग मियाम की मरकता ग्रासरूट लेवल दा मियाम की थबक तौबा ब्लॉक अनि की मरकता ई पाव फाउनदबा मानबा थौंग असि मखाताना तौहनबिगनु अमरोमदा वांगोई म्युनिसिपल काउंसिल की काउंसिलर अहोम मेंबर मंगा अमसुंग थोंगखोंग लक्ष्मी नगर पंचायत की काउंसिलर सिंगना नौना कांग्रेस ता यावरकपदा वांगोई ब्लॉक ना तराम ओखरे सदर हिल्स की मखादा लामचोक इरंग पार्ट 1 खुलगी युहार हाबना सोगन खरबा म्योय सिंगी नौना साबा युम अमसुंग दुर्गा मंदिर ngasi kangpokpi kendra gi MLA nemchak tubge na samgakre January gi mari da hakiba akanba yuhar aduna khul asigi yum mari mandira ma tekhibaga loinana yum kai kayasu amang ata thokibani ngasi gi thoram adu da local ADC member Bhumi Prasad Vikas Sagar Gewali Saikhoset Kipgen Lanminthang Kipgen susaruk yakhi MLA nemchak Kipgen na Congress government asina thamoi sengna handaki yuhar haba aduda amang ata thokraba singi awana sing jingshile kendra sigi manung hanjallaba mafam singda LP UJB primary amasung junior high school kya linkhatle chahi manga gi manung asida lambi thong mai ising amasung PDS ki polam sing phanghanba ngamle khul ayamba mai yaure haiki tharomadu gi saruk ama oina Nepali gi jagoi isai kya su uthi Assembly Mikhal की मतम लाउथोक्त्रबसु तंपाक्ता मिखल की थबक थरम कया पॉलिटिकल पार्टी सिंगना कंखटनबगुम चिंगी डिस्ट्रिक्ट सिंगदसु मिखल असगी ममी चावना ताब हौरकले तामेलोंग डिस्ट्रिक्ट दसु पॉलिटिकल कैंपेन कंखनरकले कमिटी ऑन लोकल अरेंजमेंट सिंधुना बीजेपी की मियांग की मिफममा तामेलोंग डिस्ट्रिक्ट की तुपुल द लैबा सरोई सागोटलोंग पार्ट 2 द पांथोखरे मिफमदुदा बीजेपी तामेलोंग डिस्ट्रिक्ट की प्रेसिडेंट एम डेनियल एडीसी तामेलोंग की फाइनेंस चेयरमैन जी अपौ खुई State Youth Secretary Akhai Liu Niumai Hana ADC member Oiramba Singh Susaruk Yakhi Thoram aduda wangang laduna District President Daniel na BJP nungba khulgi manungda khaibung tanaba leite Congress government pu maithiba pinanaba party workers singna punna thabak tawminaba puning thawgatke nungba kendra gi BJP gi mirep oigadawriba maithiu pon golmaina kendra sida miyambu achamba fanghanduna awonba ama puraknaba gi damak mahake service voluntary thadoktuna लाकदोरिबे इलेक्शन असिगी दमक सेम स्थाबनी ख्वाइदिगी सोथाराबा डिस्ट्रिक्ट असिबु चौखट हन्नबा मियाम गी थबक तौगे हाइना थोरकपनी मसिदा अतोपा सिंह हुंदुना ngangbगी मथौ तादे महौसागी रिसोर्स मरांग काइना लेबा डिस्ट्रिक्ट असि टूरिज्म इंडस्ट्री अमसुंग ऑर्गेनिक फार्मिंग चप चाना पाइखटपा कानागनी हाइखि उत्तर प्रदेश के महुलादगी हौजिक न्यू चेकोन गी असानबा युम अमदा लेरंबा राम आशीष शर्मा तिवारी जी हाइना सु खंगनबा चाही निफुग मरी रोम सुरबा मियोय अमा था आसिगी तांग कुनिथोगी अयुक्तगी युमदगी थोखिबदगी हंजिलक्त्रे महाक फुट मंगा इंची 10 वांगी ममाई कोइदाय नै कुचु मुई महांग थोखिबा मतमदा अमुबा मचुगी खोंग्राव अमा सेटखी अंगौबा मचुगी फ्रिट अमा लिटखी महाकु कनागुंबना थेंगनाबिरबदि उमेश कुमार रॉय फोन नंबर 9889805117
नत्रगा 9774330340 नत्रगा मनाक नक्पा पुलिस स्टेशन दा पाउ पिबियु हाइरी प्रोजेक्ट सानबगी पाउ थबियानी जिरीबाम सथरी बतरुक सुबह पी तिलोत्तमा देवी मेमोरियल 3rd डिवीजन फुटबॉल लीग टूर्नामेंट की ngasi sanakeba match ta RYC na Sunrise Club kadam talabu goal ahum mari da maiti pikre hayeng RCC amasung Tadbul YC siga sanagani amaronda ground asimakta da sathari batara mari suba TH Radhamani Memorial 1st Division football match ki sanakeba match ta JYC Jarol Pokpi amasung PYC final goal ahum sanaduna draw chakhre hayeng Ichel Club Dibong LFC Lugraism sanagani Royal Gym Imphal Ningom Thongjawgi Kuntraga Mapan Suba Foundation Day pangthokpaga loinana Yankhai Suba me Mr. Asia and Miss Asia Bhutan da medal lawrakraba and Suras Ani Suba Tarakraba K Revita Mari Suba Tarakraba Robert Maitai Asian Just Kishan Taram Okre Regional College Lilong Chazing na Yumbu Oiduna MU Inter College Archery Men and Women Tournament October ki tang tara the Regional College ta hauragani Entry form college asida lauraba yagani hairi Nagpur da October ki tang 8 gi 16 fawba pangthokadoriba Yankhai Suba Senior National Kho-Kho Championship ta Manipur gi Mahut Sinduna Saruk Yarugada Nupa Macha amasung Nupi Macha Singi Senior Kho-Kho Sanaroi Sing Trial Selection ama October ki tang 2 gi ayuk pung 3 ta Basu Ground Khangabukta pangthoklagani Trial asida handakta pangthokiba State Senior Kho-Kho Championship ta saruk yagiba Unit Singi Sanaroi Singna saruk yanana ba association na khangalagli Imphal da number 12 dagi 15 fawba pangthokadoriba Kunmari Suba Junior National Fencing Championship ki trial selection October ki tang 2 da Khuman Lampak ta pangthoklagani eligible oiraba fencer amasung coach singna numit asigi ayuk pung 3 makhai da report tawrana ba Manipur Fencing Association na khangali Manipur Kerom Association amandi Nepram Menjor Pukri Mapal Youth Development Association Sinduna Sagolban Nepram Menjor Pukri Mapal ki community hall sathari ba kuntaruk suba state level H group amadi inter district Kerom tournament ki junior boys ki singles ki final da Atul Saikhom amadi A James ka sanaragani ngasi sanaki ba ahan ba semi final da Atul Saikhom na KHH Joseph state amadi ani suba semi final da A James na Y Sanjit Pu set ani shinoda maitiba piduna final sankibani men singles ki final da M Madhov amadi TH Robert ka thengnaragani ngasi sanaki ba ahan ba semi final da A Madhov na CH Arun Bu set ani shino amadi ani suba semi final da TH Robert na M Sandip Pu set ani amada maitiba piduna final changkre veteran ki sanaki ba ahan ba semi final da L Keshona KS Dugindro amadi ani suba semi final da S Bimol Zitna K Kumar Bu set Ani Shino set Ani Sino da maitiba piduna final tangkre Ahum Suba Zananeta Hizam Irabot Ningsing Thabum 7A side open football tournament ki champion BPYC Basikhong na oikre Foundation for Living Kiamgai na Sinduna Kiamgai Mamang Laikat football ground da team nipa na group ani thok na khaidukuna tha se tang nipa na gi satharekiba tournament luishin begi thoromda kairau kendrigi MLA Thamarjit Karam Kiamgai Arapti Gram Panchayat ki Pradhan Rahmani Special Contractor LC Roman Susruk Yakhe Satharakiba tournament asigi aroiba sanakiba match ta BPYC Basikhong na FFL ke Kiamgai Mamang Laikai bu goal mari ani da maitiba piduna tournament asigi champion oikhibani makok thongba makok mathang tarba team singda trophy amagi sel gi mana piduna pungning thawatki Blue Hat Cricket Club ki Joint Secretary L Victor Roy nam anung matam chadana laikhidabada club asina awa fungdokre Makha taba sanabagi pau boyan thawzandagi fangbiyagani ngasi Manipur gi tongan ba mafam singda sanakhiba singi makha taba pauda Khuman Lampak volleyball NYBA nauremna taramanga suba sub junior boys amadi IGO oinamna 13 suba junior state level volleyball tournament ki champion oikre
ऑल मणिपुर वॉलीबॉल एसोसिएशन सिंधुना खुम्बल लंपक स्पोर्ट्स कॉम्प्लेक्स की इंडोर स्टेडियम दा थासगी टांग कुनमंगा दगी टीम 13 ग्रुप मरी थोकना खाइदोक्तुना चथरिबा 15 सुबा सब जूनियर स्टेट 11 वॉलीबॉल टूर्नामेंट की ngasi sanakhiba aroiba match ta NYBA nauremna SUWC irengbambu set ahum ama kunmanga taramapal kunmanga kunmathoi kulumdoi kunmanga amadi kunmanga kulumdoi da maithibu piduna tournament asigi champion oikhibani Amaromda association asina sinduna tha sigi tang kunmanga dagi team 13 na group mari thokna khaidokna chathariba 53 suba junior state level volleyball tournament ki ngasi sanakhiba aroiba match ta IGO oinamna NYBA naurembu set ahum ama kunmanga kunmanga kuntaruk kunmari amadi kunmapal kuntareta maithibu piduna tournament asigi champion oikhibani Satharakhiba tournament asigi ngasi loisinbaki thoramda Wangoi Assembly Constituency ki social activist KS Loken All Manipur Sports Association ki General Secretary RK Sanayama amadi Volleyball Association ki masak narba mioi kya su saruk yaki Sub junior amadi junior ki winner amadi runners up tarba team singda thoram mapu singna trophy piduna pungning thawatki Boxing Imphal West District Amateur Boxing Association asinduna Khomalnapak Sports Complex ki boxing arena da nipi masa boxer nipumathoi yauna kunna boxer samaga 19 na saruk yaduna tha sigi tang kunipal degi sathariba ahum suba Imphal West District Level Boxing Championship ki ngasi pangthokhiba sub junior girls ki category niputtaru ki semi final da Boxing Academy ki W Thoibina individual ki Lulinglang Sawangu Thangmaiban Boxing Academy ki KS Anjuna Mericom Sai Boxing Academy ki Saringwan Khalengbu Maithiba piduna final sangkhre category ni funipal ki semi final ki ahanba match ta Sarita Boxing Academy ki CIS Bijeta na individual ki Nengnai Hal Gangtebu amadi ani suba semi final da individual ki S Tingmalia Dongel na Mericom Sai Boxing Academy ki Sanaroi Bindya Devi Naurembu Maithiba piduna final sangkhre Amaramda category A46 ki ahanba semi final da Sarita Boxing Academy ki Eliza Thangnongjamna Thangmaiban Boxing Academy ki O Pinky Sanubu amadi individual ki Ice Monica na Mericom Sai Boxing Academy ki KS Bidyarani bu Maithibu piduna final sangkhre A48 ki sanakhiba match ta individual ki A Pujana Thangmaiban Boxing Academy ki boxer Sanathoibu Maithibu piduna final sangkhre Football Imphal East District Football Association na sinduna mamang thaki tang kunmathoi degi team 10 na saruk yaduna sathariba Maharaj Kumar Gharnendajit Memorial Super Division League Football Tournament ki ngasi Khomalnapak Artificial Turf Ground da sanakhiba ahanba match ta 11 Star Sporting Union Akampatna UPSA Pukhabu goal mari ahumda maithiba pikre 11 Star Sporting Union Akampat ki mai papaki goal singadu Sobhami SP na match ki kunipal subamadi kuntrani thoi subamita goal ani sankhi atopa goal ani aduna and Ramesh na match ki nipumani subamadi yankhinipal subaminita chanduna match asi mai pakhibani maiti orba UPSA Pukhawgi goal ahumadu and Raju na match ki taranipal subamadi nipumatoi subaminita goal ani sankhi atopa goal aduna and Ramchandra na match ki kuntaruk subaminita sankhibani Sathariba League asigi anisuba match ki sanakibada YOSC Khurai Konsam Lekai na Upa Kyangwaibu goal ahum anida maithiba pikre YOSC Khurai Konsam Lekai gi mai papagi goal singadu KS Tondon bana match ki kulumdoi subamadi humputruk subaminita goal ani sankhi atopa goal aduna Faris Khana apiba matamgi ahapa minute anida sanduna match asi mai pakhi maiti khiba Upa Kyangwai gi goal ani du Y Shobha amadi MD Nawaz Khana match ki nipunipal subamadi humpunipal subaminita sankhibani match asida Upa Kyangwai gi sanaroi abungda center referee na unsporting behavior gi damak yellow card utkhi Sathariba League asigi hayeng nungthil pung ama tabada ahanba match oina PYA Kairang amadi Eastern Sporting Union Wangkhaiga sanagani anisuba match nungthil pung ahum tabada Aba Khetrigau amadi Rao Lainingbam Lekaiga sanagani Malom Football
Imphal West District Football Association Sinduna Thasi ki tang kun taruk tegi tim taruk na saruk yaduna YWC Malong Ground Sathariba taruk suba ke Karanajit Singh Memorial Second Division Football League Tournament ki ngasi sanakiba ahanba match ta Pamyan Paswai amadi WSC Ngairangbam goal amata sanadana draw satkre. Match asida WSC Ngairangbam gi sanaroi P Sandipta center referee na unsporting behavior gi damak yellow card utki. League asigi anisuba match ki sanakibada ISNSC Hauribi amadi UPC Pisum goal ani sanaduna draw satkre. ISNSC Hauribi gi goal ani du Bharatna match ki kuntrani pal suba amadi yankhaini thoi suba minita sanki. UPC Pisum gi goal ani aduna MD Rajilu Hakna apiba matamgi ahapa minute ahumda goal ama amadi atopa goal aduna ISNSC Hauribi gi sanaroi Phaijalungna on goal oina match ki 13 suba minute chanki. Match asida ISNSC Hauribi gi sanaroi Pascal amadi Phaijalunda center referee na unsporting behavior gi damak yellow card utki. League asigi mathangi match mathang thagi tang amagi nuthilpung amatabada ahanba match oina MTSU Malom amadi WSC Ngairangbamga sanagani ani suba match nuthilpung ani makhai tabada YWC Langthabal amadi UPC Pisunga sanagani. Hayeng ayupung 3 makhai tabada 3rd division gi ahanba match oina Sun Club Monsangai amadi Siko Lonembam Lekaiga sanagani ani suba match ayupung mafal tabada MYC Maharabi amadi YUC Maizrauga sanagani. Nungthilpung amada ahum suba match oina IWSC Khumbong amadi BBA Mayang Imphalga sanagani. Nungthilpung ani makhai tabada mari suba match oina MSC Malom amadi YOC Kodongpopiga sanagani. Yai School Kang Yai School Kang khutna sinduna Gopal Dev Kangsang Yai School da thasigi tang kundagi kangkhut mapal na group ani thongna khaidokuna sathariba Gopal Dev League Cup knockout kang tournament ki ngasi sanakiba match da Singthang Lairimbi kangkhutna Singjamai kangkhutpu Panjel Kuntre Taratret kaptuna maithiba pikre. Hayeng IWKK kangkhut Usekon amadi CRC kangkhut Khundrak pangba sanagani. Thagachari Boyan Ningthozam Uzik ngasi nongmagi oiba ay ngasagi pau lobirasi. Ngasi nongmagi oikiba ay asagi pau da ICAR Lamphel Patagi phangba pau gi matung ina ngasi gi khwaidagi sakiba degree Celsius 38.3 khwaidagi ingba degree Celsius 22.3 Shita yauba ising manil gisang ayukta sada madputara nitoy nungtilda sada humpumatoy oiki. Ngasigi nong sukide. Loishalak pada marui papaw amukan na lagbirasi. Election Code of Conduct Laktungai ki mangoy na ILP ki bill ahum pass tawna bukot na gani Hauzik Sarkar na public domain da thamliba bill ahum asida apam pamda miyam na haibiu hai na Chief Minister Okram Ibobi na phongdokre. MLA manga ki mathakta hanagi MSCP ki Vice President na thakiba disqualification case sing Manipur Assembly ki Speaker Lokeshwar na merit yaw di hai na kakthakre. Amadi NSN IM ki Kedar ahum Assam Rifles na fazan kibadagi ngarang numidang dagi Imphal Dimapur lambi Senapati da thing kibadagi passenger pubak gari kaya panduna lairure. ISTV na pisa papaw matang asla loidare mideng tabira basingbo mukan na khulunzari.